Rajbari building thugaibagi wathok thoklingai Manipur thugaiduna union territory gi demand hena kanchina ba wore blockre Manipur gi puari da yamna maru oiba ahingba latam ama oiduna lakhiba Shillong da leipa Manipur Rajbari building thugaibagi wathok thoklingai kokizau miyam gi apunba mifamna Manipur thugaiduna legislature yaw union territory gi demand hena kanchina ba wore blockre Shillong na pangthokiba mifam adura kokizau kanglo ki civil society organization legal expert national amadi regional gi thakta leiba think tank India lenga ka suspension of operation su gi khuyek pinaduna leiba koki kulai paiba su group ki makok thongba lusingba kyana saruk yaduna pangthokiba mifamda Manipurda haukiba sahi English ngani ga kungo humdoi gi me humde gi horakiba ngasi phawba karamba matamda loisingani haiba tamma ngamdana leiba irang asigi matangda tare tara thokna khanabaga loinana leba asigi constitution gi makhada khanglub asigi miyamna taliba political settlement asi phangdriba phawba makhata na hena akan mamong amat oina sanction minana bahaina su warep lokki hari sahi ani henjilaglaba Manipur gi irang asina maram oiduna miyamna thengnari ba saitheng amadi mayu maikei thadoktuna tuan tuan ba relief camp sing changjafam lawduna leiriba internally displaced persons singda mari leinaba authority gi maikei asumba justice pigani haina thajaba thambagi mathakta mitay amadi kokizau phuruk ki marakta dialogue amadi reconciliation sathaduna irang asi lusinana ba hotnaba tangai phadi haina miphamadru saruk yaba miyoi kyana phongdokna khi hairi adubo miphamadura Manipur thokliba irang asi lusinana bagi amata ngairaba pambaidi kokizau miyamna taliba political demand asigi matangda settlement ama puraklaba matamda da oithokani haina lepna khi hairi hiram asigi matangda leba asigi constitution piriba article 239 clause a gi makhada legislature yawba union territory gi demand central government hanadigi hena akan mamong amata oina taksin minaba haina su ore block hi kokizau kangluk ki leiriba traditional custom amadi culture ngak sienduna thamnabagi dama article 244 gi makhada protective mechanism ama thamnanabagi matangda su khanaki hairi asigomba protective mechanism ama leirabadi kokizau miyamna namna khunda leita aduna leiriba mafam singda tung koine ing tap khunai amada hingma ngamgani haina thokhiba leibaki khwaidigi maru oiba structure du sidokhiba no amasum thagdo dugi maramda kana kana sinabagi haiba khangtoknabagi damak thijinanaba committee ama semlagani committee aduna pikhalakpa report ki matung ina mahakna pangthokpa yaba thabak tawgani haina thajaba pirakhi hari maui singi lotphamdagi yamlaba khulai amasum nongmai maru kya phangmangamkhre security force singna Bokaro amasum Hazariba ki lonaba mafam singna search operation sathabada mawi singna lotlamba mafam amadigi yamlaba khulai amasum nongmai maru kya phangwangkhre operation adu Jharkhand police amasum central reserve police force ki apunmati mamana sadakhibani makhoina phangba ngamkhiba polam singi manungda SLR rifle ani magazine sing yamlaba maru kaya backpack sing firol amadi nungti gi sijinaba item kya ama yauri polam sing asi fagat khibaga loinana mawi singna plan tawramba asauba attack ama sathanabagi thawrang adu aremata hangkhre sathariba operation adu akaknaba intelligence ki pawgi matungina Bokaro amasum Hazarika baki lonabu umangda mawis ki miyoi kya camping tawduna leide heba paw phangbadi search operation adu satakhibani Hazariba ki superintendent of police Anjali Anjana operation adu intelligence ki pawgi matungina satakhibani haiba confirm tawki hairiba umang ki mafam sing adu da mawis ki member khara active oire haiba khangkibani intelligence ki paw do asumbara haina khangdonabagi damakta CRPF amasum district police ta khudakta mafam adu search operation satakhibani haina SP adu na makhataki phangkiba khulai amadi nongmai maru sing aduna takpadi mawis ki mekedigi asauba attack satharak yabagi planning tawrami haiba khangmangamki panba yabadi umangi saruk sing adu da ahenba security personnel sing thajinduna mawi sing chathok sin tawbra haina yengsili loinana border area digi lepal leitana patrolling gi thabak makha sathari atopa paw amada Chhattisgarh ki Bijapur ngasi special task force ki personnel of mawi sing na phumduna thamlamba pressure improvised explosive device pokhairakpadi aso opanangkhri thaudo do Bhopal Patanam police station area konba Kanpalti khungang gi umanga amada thokibani special task force ki timadun area domination tawnana basatakibu operation da press IED sing adu thengnarubadi pokhaidana sokibani
ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯕꯤꯖꯥꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯈꯤ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ DMUꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯤꯂꯣꯡꯗ ꯂꯩꯕ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ PDAꯒꯤ ꯑꯣꯐꯤꯁꯇ ꯊꯣꯝꯖꯤꯟꯈ꯭ꯔꯦ PDAꯒꯤ ꯑꯣꯐꯤꯁ ꯍꯣꯜ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ पाकिस्तान अथॉरिटी अमसुंग गाजागी पैलेस्टाइनसिंग सौगटपा इस्लामिस्टसिंगी मरक्ता खुथोकनाबदा पुलिसमैन यावना मंगा सिख्रे पाकिस्तान की पंजाब प्रोविंस तंगसी अथॉरिटी अमसुंग धर्मदा वखलोन हक्सिनबा इस्लामिस्ट ग्रुप अमगी मेंबर लिसिंग क्यागा खुथोकनाबदा पुलिस ऑफिसर अमा यावना मियो यामद्रबदा मंगा सिख्रे अमसुंग कयाना सोख्रे हाइरि गाजा स्ट्रिप्ट सिसफेयर तौदुन इजराइलबु पैलेस्टाइनसिंगसु यामना हराउनरिङैदा तेहरिक ई लाइबक पाकिस्तान TLP ना पैलेस्टाइन सिंग सपोर्ट तौबो होइना लाहौरदगी प्रोटेस्ट तौबो होरखिबने मखोइसि लाहौरदगी मोरदिके फावबु योरखि दुबु मखाताना सत्नबो होनाबदा पुलिसना थिंखि निंगथिना वरि सानाबदा यादबदगी पुलिसना लंबी हांदोकनाबा मसुम प्रोटेस्टर सिंग तनखाइनाबा एक्शन लखोटखि प्रोटेस्टर सिंग दुगी मरक्ता हिंसा यामना पांबा सिंगना योटपि यावु सैतुब सेक पेट्रोल बॉम्ब अदुगा नोंगै फावबु पाइखि मखोइना पुंग कया मरुम लॉ इन्फोर्समेंट पर्सनल सिंग खुथोनखि अमसुम मदुदा पुलिस ऑफिसर अमा सिखि अदुगा निफुगु निपाना सोखि सोलबा सिंग अदुगी मनुंगदा तरागा तरेती प्रोटेस्टर सिंगना नोंगै कापसिलकपदिगी सोखिबने हारि पुलिस की एक्शन अदुदा मिसम अमा अमसुम प्रोटेस्टर अहुमसु सिखि अदुगा निपाना सोखि यामना साउना थोकिबि हिंसागी थौदो अदुदा प्रोटेस्टर सिंगना सरकार अमसुम लनाई गारी निफुसु मै थादोखि हाइनसु पंजाब पुलिसना हाइरिनसु पाउसता मखातानसु फोंदोरखलि अमरोमदना अथुबा मतमदा लाल लुसिंद्रबदि यूक्रेनदा टोमाहोक मिसाइल पीरगने हाइना प्रेसिडेंट ट्रम्पना रशियादा नकोइनना केनख्रे अक्टोबर रशियन प्रेसिडेंट व्लादिमीर पुतिन यूक्रेन की मेरक सथरिबा लान असे अथुबा मतमदा लुसिंद्रबदि यूक्रेनदा लॉन्ग रेंज टोमाहोक मिसाइल सिंग पीरबा याइ हाइना यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प रशियादा नकोइनना थ्रेट तौख्रे लान असे लुसिंद्रबदि टोमाहोक मिसाइल सिंग पीरगने हाइना अहाकना मखोइदा हाबि है टोमाहोक असिदी अनक्पा मखलगी लांदानबा खुलाइने दुगा पुक्सियल तिंगना हाइरबदा मसी रशियाना कैसु दरकार तादबा अमनि हाइना ट्रम्पना इजराइल तमना पाइबदा महाकी एयर फोर्स 1 दा सतमिनखिबा पाउमिसिंग दाइखि लान असे लुसिंद्रबदि अखोइना खुलाइ दु पीबि याइ मदु पीदबसु याइ दुगा पीबसु तंबंगमदि अदुबु मसिगी वाफमसि पुखतपदा मतिक जाय हाइना ट्रम्पना हाइखि US ना यूक्रेन दा टोमाहोक क्रूज मिसाइल सिंग पीबा याबगी फिबम अमा लाक्लिबसि रशियादसु यामना नुंगनांगबदि पोक्लि रशियन प्रेसिडेंट व्लादिमीर पुतिनसु मिसाइल 60 अमसि यूक्रेन दा पीरबदि रशिया अमसुम US की मरी यामना सोक्सिनगनी हाइना फोंदोखि माकी मतुंगदा यामना मरु ओइबा रशियन ऑफिशियल सिंगसि यूक्रेन दा टोमाहोक मिसाइल सिंग पीदना बुवाफम क्या फोंदोखि हाइरि लान असी यामना थुना लुसिलबदि पुतिन की मिंगचत यामना लैगनी दुगा लान लुसिंद्रिबदि माकीदमक अफबु ओइरोय हाइना प्रेसिडेंट ट्रम्प हाइखि लोइनना ngasi ngaki mamang एन बेरेन हानगी मिनिस्टर एन बेरेन सिंगासु एयरपोर्ट थुलखरे वाफम क्यासु पाउमी सिंग फोंदोखरे तेंतन सुमना मैमना थमजगे दुगा हौजकुइनदि मैम पाउस मतांसे लुसिंजरगे मस मखाता बनौ बाबदेत मैम पुनंगाइ मिनसी।